Mà đi kỳ điều. Ôi ra cái sâu. Ôi ra bên này. Nó hiền đấy thằng Hồng này. À như này hả? Đặc sản. Nó phải liếm mà phao vậy. Thôi, chẳng à, rồi đấy. Hi masa sila. Ini baik dari tunggu nol. Yang kỳ vậy đi. Tung được thì quả này mai gì? Mai tung. Yam hai à, gì vậy? Nó hàng cái thế tôi. Amucho ko mangang sa salay tariet ki mahut mari mapari mamum sing mahut mari sing jare hai asi kurung nong jai phara ba thabi singe do thamana ya si naha nong anjal au pharo langban hi shui kachabi thoram pangjam sta kasasi masahi bi ben thoram masui bi nachal na ki tu simbi mo sabi hi koyu kaya ja pare muguli nakai pamda wai ko katal lauda dam lui di go 다들 왜 잘해? 뜨는데. 하. 까이다. 오, 듣기고 좋다. 듣기고. Iraipak iramdam Manipuragi yen matamda asali pak chale ba ati paisa sing halo ma thodang sing adu hangkan ne no matamda koren lemon da bi pat or bin pat hai us khana ba ma si ekoi puari hi yan ma ba tampat amane hai si alaman sing ki tapik matamena ta phangsi ma masina nithiam sa sana yai ma koina kasar matunga hojik leiba koiren gi lemon da bi pat asi itop singna namna puntha silapa amadi ayu pat asi itop na paisilapa asi amna aikoi ni ngai to maram amani hai ko phum si tanajar matunda adu ba taragadi lemon da bi pat kan bai si yan mathu dai masi kasam sum manipur leiba alaman singse da masi puai he ba masi asi nauna amu pakul tamina ba tingsimina ba haibas ni yan marui ba masi mien thamjaraga lengon da bi part protection and preservation committee asi international humanitarian pekibani maram maduna asalam damda la matung ekoi ni alwe bali mo nimana padada ingudam satis atana matunda adilam dam sigi alaman singa akatana watana ga lemon tu pase kan bada so thuda lesinga ni ga kunga ni thoida asar boy hostel da akoi asa kamal kanta na preside to ga koi sina kan lebi ga kajeng asa kan to ai isinao yang sita yawa koi lemon tu pat ki ba ba nen si sansi ko ko
ꯃꯗꯨꯒꯤ ꯃꯤꯠꯌꯦꯡꯁꯤ ꯑꯁꯤꯒꯤ ꯃꯄꯨꯡ ꯑꯣꯏꯅ 2022ꯒꯤ ꯁꯦꯞꯇꯦꯝꯕꯔ ꯇꯥꯡ 15ꯗ ꯂꯥꯡꯕꯟ ꯂꯥꯏꯁꯣꯏ ꯇꯝꯕ ꯍꯥꯏꯕ ꯃꯁꯤꯒꯤ ꯊꯧꯔꯝ ꯑꯃ ꯁꯤꯜ ꯂꯥꯡꯈꯤ ꯉꯁꯥꯏ ꯄꯥꯏꯁꯥꯁꯤꯡ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯄꯥꯏꯁꯥꯁꯤꯡ ꯄꯨꯜꯂꯒ ꯃꯁꯤꯒꯤ ꯆꯞ ꯆꯥꯕ ꯃꯔꯝꯗꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯈꯣꯏꯔꯦꯟꯒꯤ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯅꯁꯨ ꯃꯐꯝ ꯑꯁꯤ ꯁꯛꯇꯥꯕ ꯉꯝꯒꯗꯕ ꯑꯩꯈꯣꯏꯒꯤ ꯍꯤꯁꯇꯣꯔꯤꯀꯦꯜ ꯁꯥꯏꯠ ꯑꯃ ꯑꯣꯏꯕ ꯂꯦꯡꯃꯗꯣꯏ ꯄꯥꯠꯁꯤ ꯃꯥꯡꯖꯜꯂꯛꯅꯕꯒꯤ ꯑꯆꯧꯕ ꯃꯔꯝ ꯍꯥꯏꯕꯁꯤꯅꯤ ꯃꯁꯤ ꯀꯟꯅꯕꯒꯤ ꯃꯄꯨꯡ ꯑꯣꯏꯕ ꯄꯥꯟꯗꯝꯗꯤ ꯀꯔꯤꯅꯣ ꯍꯥꯏꯔꯒꯗꯤ ꯃꯅꯤꯄꯨꯔ ꯑꯃꯁꯨꯡ ꯁ꯭ꯇꯦꯠ ꯒꯣꯔꯃꯦꯟꯅ ꯂꯦꯡꯃꯗꯣꯏ ꯄꯥꯠꯁꯤ ꯍꯤꯁꯇꯣꯔꯤꯀꯦꯜ ꯁꯥꯏꯠ ꯑꯃꯅꯤ ꯍꯥꯏꯅ ꯂꯥꯎꯊꯣꯛꯍꯟꯕꯅꯤ ꯃꯁꯤꯒ ꯏꯔꯣꯏꯅꯅ ꯑꯩꯈꯣꯏꯅ ꯂꯩꯈꯤꯗ꯭ꯔꯕ ꯃꯇꯝꯗꯨꯒꯤ ꯅꯤꯡꯊꯧ ꯂꯥꯟꯃꯤꯁꯤꯡꯍ ꯅꯤꯡꯊꯧ ꯅꯔꯁꯤꯡꯍ ꯑꯃꯗꯤ ꯁꯛꯈꯪꯕꯤꯔꯕ ꯈꯨꯟꯒꯤ ꯂꯥꯟꯃꯤꯁꯤꯡ ꯑꯃꯗꯤ ꯃꯇꯝꯗꯨꯒꯤ ꯏꯄꯥ ꯏꯆꯥꯁꯤꯡꯗꯨꯅ ꯂꯧꯔꯝꯕ ꯑꯋꯥ ꯂꯥꯟꯒꯥꯏ ꯃꯇꯝꯗ 1826ꯗ ꯃꯗꯨꯒꯤ ꯅꯤꯡꯊꯧꯅ ꯍꯟꯖꯤꯟꯈꯤꯕꯒꯤ ꯃꯥꯒꯤ ꯄꯨꯋꯥꯔꯤ ꯌꯥꯝꯅ ꯇꯥꯡꯀꯛ ꯑꯣꯏꯕ ꯃꯗꯨꯒꯤ ꯃꯁꯛ ꯑꯁꯤ ꯄꯨꯊꯣꯛꯅꯕ ꯑꯁꯤ ꯍꯣꯠꯅꯔꯛꯄꯗꯅꯤ ꯆꯪꯁꯤꯜꯂꯛꯄ ꯇꯥꯔꯒꯗꯤ ꯍꯥꯟꯅ ꯈꯨꯟꯗꯥ ꯂꯩꯇꯥꯗꯨꯅ ꯂꯩꯔꯝꯕ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯁꯤꯒꯤ ꯃꯔꯛꯇ ꯈ꯭ꯔꯥꯏꯁꯤꯁ ꯑꯃ ꯁꯣꯏꯗꯅ ꯂꯥꯛꯀꯅꯤ ꯑꯗꯨꯒꯤ ꯈ꯭ꯔꯥꯏꯁꯤꯁꯇꯨꯗꯤ ꯑꯩꯈꯣꯏ ꯅꯠꯇꯦ ꯑꯅꯤꯁꯨꯕ ꯄꯣꯏꯟꯗꯅ ꯃꯇꯝꯗꯨꯒꯤ ꯂꯧꯔꯝꯕ ꯏꯄꯥ ꯏꯆꯥꯁꯤꯡꯗꯨꯒꯤ ꯊꯋꯥꯏꯁꯤꯡꯗꯨꯕꯨ ꯑꯩꯈꯣꯏꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯅ ꯂꯥꯡꯕꯟ ꯂꯥꯏꯁꯣꯏ ꯇꯝꯕ ꯑꯃꯗꯤ ꯂꯥꯡꯕꯟ ꯏꯍꯨꯟ ꯇꯝꯕ ꯍꯥꯏꯕꯁꯨ ꯈꯪꯅꯕ ꯑꯗꯒꯤ ꯇꯔꯕꯣꯟ ꯀꯛꯄ ꯍꯥꯏꯕꯁꯨ ꯈꯪꯅꯕ ꯀꯝꯃꯨꯅꯤꯇꯤ ꯀꯌꯥꯒꯤ ꯃꯥꯒꯤ ꯃꯐꯝ ꯑꯃ ꯃꯐꯝꯗꯨ ꯁꯦꯝꯒꯠꯅꯕꯒꯤ ꯃꯥꯒꯤ ꯆꯞ ꯆꯥꯕ ꯃꯁꯛ ꯑꯗꯨ ꯐꯤꯒꯔ ꯑꯗꯨ ꯇꯥꯍꯟꯕ ꯃꯁꯤꯒꯤ ꯇꯥꯍꯜꯂꯛꯄꯗ ꯑꯍꯨꯝꯁꯨꯕ ꯄꯣꯏꯟꯗ ꯀꯁꯥ ꯂꯩꯕꯥꯛꯇ ꯂꯩꯕꯤꯔꯤꯕ ꯑꯣꯖꯥꯏꯗ ꯑꯣꯏꯕ ꯌꯥꯏ ꯑꯗꯒꯤ ꯀꯁꯥꯒꯤ ꯃꯥꯏꯀꯩ ꯈꯨꯗꯤꯡꯃꯛꯇ ꯗꯨꯔꯨꯗꯒꯤ ꯑꯣꯏꯕ ꯌꯥꯏ ꯍꯦꯔꯥꯀꯥꯟ ꯗꯤꯁꯇ꯭ꯔꯤꯛꯇꯒꯤ ꯑꯣꯏꯕ ꯌꯥꯏ ꯑꯗꯩ ꯇ꯭ꯔꯤꯄꯨꯔꯥꯗꯒꯤ ꯑꯣꯏꯕ ꯌꯥꯏ ꯕꯪꯒ꯭ꯂꯥꯗꯦꯁꯇꯒꯤ ꯑꯣꯏꯕ ꯌꯥꯏ ꯅꯣꯔꯠ ꯏꯁꯇ ꯇꯥꯔꯤꯕ ꯃꯩꯇꯩ ꯄꯥꯏꯁꯥ ꯈꯨꯗꯤꯡꯃꯛ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯂꯥꯡꯕꯟ ꯂꯥꯏꯁꯣꯏ ꯇꯝꯕ ꯑꯁꯤ ꯄꯨꯟꯅ ꯁꯔꯨꯛ ꯌꯥꯃꯤꯟꯅꯕ ꯍꯥꯏꯕꯅꯤ ꯃꯁꯤꯒꯤ ꯂꯥꯡꯕꯟ ꯂꯥꯏꯁꯣꯏ ꯇꯝꯕꯁꯤꯅ ꯄꯨꯡ ꯇꯤꯡꯅ ꯍꯤꯁꯇꯣꯔꯤꯀꯦꯜ ꯁꯥꯏꯠ ꯑꯃꯅꯦꯅ ꯑꯁꯥꯝ ꯒꯣꯔꯃꯦꯟꯒꯤ ꯅꯥꯀꯣꯡ ꯌꯧꯍꯟꯕ ꯇꯥꯔꯒꯗꯤ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤ ꯑꯁꯥꯝ ꯒꯣꯔꯃꯦꯟꯒ ꯂꯩꯖꯔꯤꯕ ꯑꯩꯈꯣꯏꯒꯤ ꯊꯋꯥꯏ ꯌꯥꯎꯖꯕ ꯑꯍꯜ ꯂꯃꯟꯁꯤꯡ ꯁꯤꯒ ꯇꯥꯟꯅꯔꯒ ꯃꯗꯨꯒꯤ ꯄꯨꯋꯥꯔꯤꯒꯤ ꯃꯁꯛꯁꯤ ꯅꯧꯅ ꯃꯇꯝꯗꯨꯒꯤ ꯁꯔꯀꯥꯔ ꯄꯥꯏꯔꯛꯄꯁꯤꯡꯗ ꯑꯩꯈꯣꯏꯅ ꯀꯟꯚꯤꯟꯁ ꯇꯧꯔꯒ ꯃꯐꯝ ꯑꯁꯤ ꯍꯤꯁꯇꯣꯔꯤꯀꯦꯜ ꯁꯥꯏꯠ ꯑꯃꯅꯤ ꯍꯥꯏꯕꯁꯦ ꯂꯥꯎꯊꯣꯛꯍꯟꯕꯁꯤꯡꯁꯤꯅ ꯂꯝꯕꯤꯁꯤ ꯂꯩꯇꯦ ꯍꯥꯏꯕ ꯃꯤꯠꯌꯦꯡꯁꯤ ꯊꯝꯖꯔꯒ ꯆꯪꯍꯟꯖꯔꯛꯄꯅꯤ ꯀꯁꯥ ꯑꯃꯁꯨꯡ ꯃꯅꯤꯄꯨꯔ ꯑꯅꯤ ꯄꯨꯟꯅ ꯋꯥꯈꯜ ꯇꯤꯟꯅꯕ ꯁꯤꯡ ꯇꯥꯁꯤꯜꯂꯒ ꯈꯣꯝꯖꯤꯟꯖꯔꯒ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯂꯥꯡꯕꯟ ꯏꯍꯨꯜ ꯍꯩꯁꯣꯏ ꯇꯝꯕ ꯍꯥꯏꯔꯤꯕ ꯂꯥꯏꯔꯤꯛ ꯑꯃꯈꯛ 2021 and 20ꯒ 4ꯒꯤ ꯑꯣꯏꯕ ꯂꯥꯏꯔꯤꯛ ꯑꯃꯈꯛ ꯉꯁꯤ ꯃꯌꯥꯝꯗ ꯃꯁꯤ ꯐꯣꯡꯗꯣꯛꯆꯔꯦ ꯃꯁꯤ ꯑꯩꯈꯣꯏꯅ ꯇꯧꯔꯨꯕ ꯊꯕꯛ ꯑꯃꯒꯤ ꯍꯤꯁꯇꯣꯔꯤꯀꯦꯜ ꯄ꯭ꯂꯦꯠꯐꯣꯝ ꯑꯃ ꯃꯥꯒꯤ ꯁꯥꯒꯠꯅꯕ ꯑꯃꯁꯨꯡ ꯇꯨꯡꯗ ꯍꯧꯔꯛꯂꯤꯕ ꯅꯍꯥꯔꯣꯜꯁꯤꯡꯗ ꯑꯩꯈꯣꯏ ꯇꯝꯖꯕꯅꯤ ꯃꯁꯤꯒꯤ ꯃꯄꯨꯡ ꯑꯣꯏꯕ ꯑꯩꯈꯣꯏ ꯂꯥꯏꯔꯤꯛ ꯑꯣꯏꯅ ꯃꯥꯒꯤ ꯐꯣꯡꯗꯣꯛꯄꯗꯨꯗꯤ ꯂꯟꯗꯟꯁꯤꯗ ꯂꯩꯕꯤꯔꯤꯕ ꯑꯍꯜ ꯂꯃꯟꯁꯤꯡ ꯀꯁꯥ ꯂꯩꯕꯥꯛ ꯂꯩꯕꯤꯔꯤꯕ ꯃꯅꯤꯄꯨꯔ ꯂꯩꯕꯤꯔꯤꯕ ꯑꯍꯜ ꯂꯃꯟꯁꯤꯡ ꯄꯨꯟꯅ ꯐꯝꯃꯤꯟꯅꯔꯒ ꯀꯃꯤꯇꯤ ꯑꯃ ꯁꯦꯝꯃꯒ